Tungan tungan ba social media masung sipong gi maru ba I pau khram yam da sia tawsage Siroi festival gi pau lobu set pa pau missing army na athing ba pi ba dagi mamai le ga halakre governor da memorandum pisen kre hayeng pau missing sintha leptuna mifam pangthokani haina phongdokre ngasi dagi hauna thas ki kun ga mari phau pangthokataba manga suba state level Siroi lili festival gi pau lobu set pa media team ama imphal ukhul lambi gi kwal tabi da maha regiment gi kangbuna athing ba pi ba dagi pau mi team sing adu Siroi lili festival gi pau coverage tawtuna imphal da halakre thodok adu ga mari lainina Manipur press club ta amju amasung EGM gi oiba athuba mifam ama pangthoktuna contem tawbi yawn thodok adu da senari ba security personnel sing gi mathakta sab sabe action lokhan na ba pau mi sing oiba rally amaga loinina Manipur gi governor ai basirol pisin kray hayeng pau mi sina sintha leptuna athuba mifam ama pangthokadori sarkar na sab sab positive response piraktrabadi matam kaktaba pen down strike ki khongjang phawba sangslakpa yai hairi ni protest rally ama chatpa aji chale koi press club tagi hauraga rajbhavan ma protest rally chale memorandum ki pisan le adubu aikoina pradamyam da aikoina kai kimakta kaji protest rally chali bano amasung kai kimakta aikoina ten down tawguri base khangna ba kimakta ngasi di aikoi mayam as usual phongani with the condition that sarkar gi hoiba boycott di aikoi adu asi dagi dalaiba hogani adu sarkar gi hoiba pau karam to phonggi gano negative hoiba pau phongba ki sikai de but Siroi lili gi wegera ama wegera sarkar gi hoiba any positive hoiba pau de ngasi dagi boycott haura badi adu phonggi gano adu ga hayeng maka daba de santu logi da ka maka daba logi de करी नो तो इसी मनपुर से सेंट्रल फोर्सेस ना कोई मनपुर की गरीबू मनपुर थाबी यारो ये चंगन दे हाय से सी हार फो कोई प्रजा मैम तुमिन न सुम लेदुरी ब्रो इधर मैम तुमिन सुम लेदुरी ब्रो मैं पे भी मैम थोपी रो जी सी ओ सलागे दे कोई तुमिन तुम थोपते ना सी मोय मपा के लमरो सिगो मनपुर ले इधर मैम थोपी रो पार्टी वन के लो थोपी रो जी तुमिन ले भी यारो था इमेजिन ना मैम को थोप प्रजा मैम हो रे सी ओरी मुई उनिंग से कई रो Manipur ji kai mun khali je मैम तो फिरो प्लीज तुम ले रो से सोशल मीडिया पे पिन लाउ नि यारो मैम तो फिरो या को से से कम तो रे मा सुं को येंग ले मी सुं मुचि मेजल ने सिदि ले बाक्स लोइ तारे भाई मैम तो फिरो प्लीज मैम तो फिरो अखोय सो सोसे रखे am tu che badam yore utpagi hemang re si yore Makha tarakpa update Manipur muthatlu hairiba myoi adu FIR palu natrabadi governor yauna Manipur muthatnaba sille kuki gi leader oira male haina miyam da khangalagani haina khoiraman kachel gi ima singna media gi thong da phongdorakle koi na tawraga ma kai do soloi na mana lokko mana khillai ra asi koi kauni sing so akoi gi state government gi oiba transport sing sida tong na chatpa matam da Manipur thaba po sida chatpa yaroi Manipur tha da di loi yani haiba wa haise masi governor na karamba aromba agenda da ai helli bano mana kari mamta problem thona Manipur da laijari bai koi bu iram da masi ai lamdam sida ai gi kai no transport ki mamning se Manipur haiba si ya bai yaroi no hairaga di kari gi da mamta aromba agenda tawi bano governor na athuba matam da masi se ko loina na masi ai koi gi angang si pawmi sing na myam da makta lekan sen ma thina khana bai da makta maru oi na chali bai cha sing da sukya yaroi hadana moi transport Manipur da na na ti ba dire adu arga di governor na ai chakhra matung da ai na myam puna makta akai ko thoi yam phajana tawye na di mesi longthokre adu bo noi di komin na ai lai traga da thi ba pi oi na aron be agenda da mana tumina au hairam bra thingal libra na thakda mana aron na thup myam che tau da ba aseng ba mana haijagi bo pham myam da phomdoi ba pham da ta seng na mana aseng ba thamoi siang na haibo arga di adu ba forcing ba dum security sing dura thingai ba Manipur muthallo Manipur thaba yaroi hariba mi do khudak na yar palaga patik thaba da dipidra kai da thabiyo natraga de Malaysia la riba mi pum khodi mata ai khoi Manipur che governor yauna thwai na ba tawra governor na okay leader oi na me hai de ne khoi